Indo-Myanmar gi border ngal Assam Rifles ki mahut sinnaba border guarding force ama center na tharak-lagani haina Chief Minister N Virena phongdokrei ngasi tarani thuisuba Manipur Legislative Assembly gi banga suba session gi nini sanba numit ki question hour da Congress MLA K Ranjina hangaki bawahangi pakhum pibada wafam asi Chief Minister na phongdokhibani Chief Minister na mangkha taraduna hojik irang asi laksinaba Central Armed Police Force ki company samaga marifudra nipan amadi Army Assam Rifles ki kalam samaga niputaretagi samaga yankai humdo gi personnel sing deploy tawri Aukiba May Tha Dagi, October Tha Faubuda Puna CAPF ki company Saniro Manipur da Sanglaki, October Thada, Rapid Action Force RAF ki company Ani Hankarba Matung, Hausi company Samaga, Maripudra Nipana Law and Order Ngakli. Morigi Thogdokta Central Security Force Singi Thong Peningai Oide, Morigi viral Oiraklava video Asi Home Minister Amadi PMO Yauduna Masigi Matangda investigation Masathari. Army Gisu ground reality Yangsinaba technical investigation Hokre report Lakpangai Haiki. Kuki militant singa sanariba su makatana sangdoktanaba pukhatkiba calling attention ga mari lenina opposition ge MLA Keranjina hojik tholiba irang asina Manipur sei sahi tara natargana kun amuka hanna kuntak hangadori bra haina hangke House ki lusingba Chief Minister na lamdam asida santi hanjilakle haina phongdoklabasu hojik yelomi oiriba maitai sing khawang amade nongpok nongchupta kadai fawba chatpa yaribige haibasi House na line lobasum loi Masi ngaman ge harbadi su asi handoklaba matamda hanagumna satningba mafamda sathok sasin tawbada akiba lairoi haike mahana makha taraduna House ki member humpu leibagi manungda taradi assembly gi mifam anirak yawbala khidrei Manipur thugaina balusingba oina satkriba makoi tara asi House ki member oina laihanki gadra haiba wafum su phongdokhe honorable member na particular oina hangbi ki ba mori gi do video do viral ore podagi khoi home ministry ban PMO yauna madugi posi khoi hana kan madugi investigation ma kan army ki site ki su army ki mogi tongan ba structure ma leje banina moi de su hair ba poto khoi thigana ba hai gre kramai tawdana tawri bano no mai kamna ba yada ba gi tawri bara aduga sindudi yeng bada ekhoi mayam na yamna penna da banu ngai da ba even government bari ba khoi mak yaw man ngai ta ba fauki Assam Rifles na hojik tawri counter insurgency su tawba speaker sir aduga border guarding su tawba madugumba pon mayam da gi ngasi Manipur do oirami ba oiraiba phibam sini haibasi center su convince tawrena loisa aduna ni ngasai gi fencing gi FMR gi loraiba step mayams athubada border guarding force Assam Rifles nataba force khara tharaga border guarding si tongan force amna senior pu ya gi thajabudi laire na house tamjage